ꯑꯩꯅ ꯁꯤꯄꯥꯏꯗꯤ ꯐꯖꯗꯦ ꯃꯤꯁꯇꯔ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯅꯨ ꯂꯩꯕ ꯆꯠꯂꯤ ꯉꯥꯅꯨ ꯂꯩꯐꯝꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩꯁꯨ ꯎꯖꯗ꯭ꯔꯤꯑꯕꯀꯣ ꯃꯌꯥꯝ ꯖꯥꯝꯃꯦ ꯍꯥꯏꯌꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗꯁꯨ ꯀꯌꯥꯝ ꯖꯥꯝꯃꯤ ꯌꯥꯗꯦ ꯀꯤꯂꯣ ꯐꯥꯗꯝ ꯑꯣꯏꯕ꯭ꯔꯥ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯌꯨꯝꯗꯩ ꯍꯜꯂꯛꯑꯒꯅꯦ ꯀꯩꯗꯤ ꯑꯩ ꯏꯄꯥꯝꯗꯩ ꯍꯜꯂꯛꯑꯒ ꯑꯩꯁꯦ ꯁꯤꯜꯆꯔꯗ ꯆꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯗꯦꯀꯤ ꯍꯣꯏꯗ ꯂꯩꯊꯣꯛꯑꯦ ꯉꯁꯤ ꯑꯗꯣ ꯉꯁꯤ ꯅꯨꯡꯗꯥꯡꯗꯤ ꯉꯥꯅꯨ ꯆꯥꯔꯅꯤ ꯑꯩꯗꯤ ꯆꯥꯗꯦꯍꯦ ꯉꯥꯅꯨ ꯅꯕꯤ ꯗꯦꯀꯤ ꯉꯥꯅꯨ ꯆꯥꯗꯦ ꯑꯩ ꯉꯥꯅꯨ ꯆꯥꯗꯦ ꯃꯥ ꯁꯔꯁꯇꯤ ꯇꯣꯡꯉꯦ ꯕꯤꯁꯅꯨ ꯊꯠ ꯃꯔꯨꯝꯐꯧ ꯆꯥꯖꯗꯦ ꯃꯔꯨꯝꯐꯧ ꯆꯥꯗꯦ ꯉꯥꯅꯨꯒꯤ ꯍꯣꯔꯦꯟ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯒꯤ ꯉꯥꯅꯨ ꯆꯥꯗꯦ ꯃꯔꯨꯝꯁꯨ ꯆꯥꯗꯦ ꯌꯦꯡꯁꯤ ꯍꯣꯔꯦꯟ ꯆꯥꯕ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨꯅꯦ ꯉꯥꯅꯨ ꯊꯣꯡꯕꯒꯤ ꯃꯨꯛꯕꯥꯡ ꯍꯥꯏꯅ ꯍꯥꯏꯔꯒꯅꯦ ꯆꯥꯃꯤꯟꯅꯁꯦꯕ ꯅꯪ ꯏꯁꯇꯤꯀꯥꯔ ꯅꯞꯁꯤꯜꯂꯣ ꯍꯥꯏ ꯅꯞꯁꯤꯟꯕꯤꯒꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩ ꯈꯪꯗ꯭ꯔꯣꯏ ꯈꯪꯉꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯅꯪ ꯏꯁꯇꯤꯀꯥꯔ ꯅꯞꯁꯤꯟꯁꯦ ꯑꯣ ꯔꯕꯤ ꯑꯗꯩ ꯑꯩꯈꯣꯏꯕꯥꯅꯤ ꯃꯨꯛꯕꯥꯡ ꯆꯥꯔꯁꯤ ꯍꯥ ꯅꯠꯇꯦ ꯀꯦꯃꯦꯔꯥ ꯈꯤꯟꯖꯤꯜꯂ ꯑꯗꯨꯝ ꯆꯥꯗꯣꯏ ꯃꯤ ꯍꯩꯕ ꯍꯩꯇꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯗꯦ ꯍꯥꯏꯔꯣ ꯑꯩ ꯀꯔꯤ ꯀꯥꯏꯗꯦ ꯅꯪ ꯑꯩ ꯀꯩꯅꯣ ꯇꯧꯅꯤ ꯏꯁꯇꯤꯀꯥꯔ ꯍꯥꯞꯆꯟꯒꯅꯤꯅ ꯑꯁ ꯑꯩ ꯄꯥꯝꯃꯨꯏꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣ ꯈꯤꯟꯗꯣꯏꯅꯤꯗꯅ ꯚꯤꯗꯤꯑꯣꯒ ꯆꯥꯔ ꯂꯣꯏꯔꯦ ꯁꯥ ꯆꯥꯗꯦ ꯅꯨꯡꯉꯥꯏꯕꯤꯗꯦꯅꯦ ꯑꯗꯨꯏꯗꯤ ꯅꯪ ꯍꯣꯔꯦꯟ ꯄꯤꯖꯔꯣꯏꯗ꯭ꯔꯣꯔꯦ ꯀꯩꯒꯤ ꯉꯥꯅꯨ ꯆꯥꯗꯦ ꯚꯣꯝ ꯊꯥꯗꯣꯛꯈ꯭ꯔꯦ ꯚꯣꯛ ꯂꯥꯎꯅ ꯑꯩ ꯁꯨꯛ ꯃꯪꯒꯣꯜꯄꯨꯔꯗꯩ ꯆꯥꯁꯤꯜꯂꯛꯄ ꯃꯌꯥꯝꯗꯣ ꯕꯥꯔꯃꯣꯅꯤ ꯂꯧꯕꯨꯛꯇ ꯃꯩꯅꯥꯁ ꯇꯧꯈ꯭ꯔꯦ ꯚꯣꯛ ꯂꯥꯎꯅ ꯂꯩꯔꯤꯕ ꯐꯤꯕꯝꯁꯦ ꯌꯦꯡꯉꯕ ꯀꯩꯅꯣꯒ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯁꯟꯕꯗ ꯑꯉꯥꯡ ꯑꯃꯈꯛꯀ ꯇꯧꯔꯤ ꯄꯣꯠꯅꯤ ꯀꯩꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯒꯤ ꯃꯣꯏꯁꯦ ꯑꯉꯥꯡꯁꯦ ꯁꯥꯏꯖ ꯑꯃꯠꯇꯅꯤ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯥ ꯆꯍꯤ ꯑꯃ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯑꯗꯤ ꯂꯣꯏꯔꯦ ꯉꯥꯅꯨꯗꯣ ꯄꯤꯌꯦ ꯂꯣꯏꯅ ꯃꯌꯥꯝ ꯑꯁꯤ ꯀꯥꯂꯦꯟꯖꯥ ꯃꯦꯠꯄꯁꯦ ꯑꯝꯇꯪ ꯇꯦꯁꯇꯤꯡ ꯇꯧꯒꯦ ꯑꯁꯤꯁꯨ ꯇꯦꯁ ꯇꯧꯅꯕ ꯄꯨꯊꯣꯔꯛꯏꯅꯦ ꯑꯝꯇꯪ ꯆꯥꯅ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯃꯤꯁꯇꯔꯒꯤ ꯍꯤꯟꯖꯥꯡ ꯈꯔ ꯈꯥꯏꯗꯣꯛꯆꯔꯒꯦ ꯃꯌꯥꯝ ꯀꯥꯂꯦꯟꯖꯥꯒꯔꯦꯛꯇꯤ ꯉꯁꯥꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡꯁꯤꯒ ꯇꯤꯜꯍꯧ ꯈꯔꯒ ꯑꯣꯏꯅ ꯆꯥꯔꯅꯤ ꯀꯥꯂꯦꯟꯖꯥ ꯃꯦꯠꯄꯗꯤ ꯉꯁꯥꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯔꯦ ꯍꯥꯎꯕ꯭ꯔꯥ ꯈꯔ ꯋꯥꯠꯂꯤ ꯍꯥꯎꯋꯦ ꯑꯩꯗꯤ ꯈꯪꯗꯦ ꯉꯥꯅꯨꯒꯤ ꯃꯍꯥꯎꯗꯤ ꯈꯪꯗꯕꯅꯤꯅꯅꯦ ꯑꯩꯅ ꯆꯥꯔꯤꯗꯤ ꯍꯥꯎꯔꯦꯅ ꯈꯜꯂꯗꯤ ꯍꯥꯎꯔꯦꯕ ꯀꯩꯅꯣ ꯃꯥꯜꯂꯦ ꯀꯩꯅꯣ ꯄꯣꯠ ꯑꯃꯈꯛ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯣ ꯑꯗꯒꯤ ꯈꯤꯇꯪ ꯄꯣꯠ ꯑꯃ ꯋꯥꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯇꯧꯀꯣ ꯍꯥꯎꯕꯗꯤꯀꯣ ꯈꯔ ꯂꯤꯌꯦꯕ ꯑꯩꯈꯣꯏ ꯏꯔꯥꯡ ꯄꯤꯖꯧꯔꯣꯗꯣ ꯅꯤꯒꯦꯔ ꯋꯥꯠꯂꯤꯍꯦ ꯀꯣꯟꯅ ꯄꯤꯖꯅꯤ ꯆꯥꯕ ꯃꯔꯨ ꯃꯔꯥꯡ ꯄꯥꯝꯃꯨꯗ꯭ꯔꯣ ꯃꯔꯨ ꯃꯔꯥꯡ ꯐꯖꯅ ꯇꯣꯏꯅ ꯄꯤꯖꯔꯗꯤ ꯐꯩꯗꯅ ꯉꯁꯥꯏ ꯆꯥꯛ ꯆꯥꯕꯗꯅ ꯏꯁꯔꯅꯕꯤ ꯃꯨꯛꯕꯥꯡ ꯑꯁꯦꯡꯕ ꯇꯧꯔꯤꯌꯦ ꯏꯌꯦ ꯃꯥꯛꯇꯤ ꯍꯥ ꯑꯁꯤ ꯆꯥꯕꯗ ꯅꯪ ꯌꯦꯔꯨꯝ ꯊꯣꯡꯕ ꯀꯥꯏꯗꯩ ꯍꯥꯎꯕꯤꯗꯣꯔꯤꯒꯦꯅꯦ ꯍꯥꯎꯇꯦ ꯅꯅꯕꯤꯗꯣꯏꯗꯤ ꯍꯥꯎꯔꯤ ꯍꯥꯏꯕꯅꯤ ꯅꯅꯕꯤꯗꯣꯏꯗꯤ ꯍꯥꯎꯔꯤ ꯍꯥꯏꯕꯅꯤ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯈ꯭ꯔꯦꯗꯅ ꯉꯥꯔꯧ ꯈꯔ ꯌꯥꯎꯈ꯭ꯔꯦꯗꯅ ꯘꯤ ꯃꯣꯔꯣꯛꯇꯣ ꯑꯃ ꯄꯥꯏꯔꯝꯃꯨ ꯘꯤ ꯃꯣꯔꯣꯛ ꯂꯩꯕ꯭ꯔꯥ ꯘꯤ ꯃꯣꯔꯣꯛ ꯉꯁꯥꯏ ꯘꯤ ꯃꯣꯔꯣꯛꯅ ꯀꯥꯂꯦꯟꯖꯥ ꯃꯦꯠꯄ ꯍꯥꯎꯈꯤꯕꯗꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯌꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯋꯥꯠꯄꯁꯦ ꯁꯤꯗ ꯂꯩꯔꯦꯕ ꯘꯤ ꯃꯣꯔꯣꯛ ꯋꯥꯠꯂꯝꯃꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯨ ꯑꯗꯨꯝ ꯑꯉꯥꯡꯁꯤꯡꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯨꯅꯔꯒ ꯇꯨꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛ ꯅꯣꯡꯉꯥꯜꯂꯒꯅꯦ ꯑꯩꯈꯣꯏ ꯅꯅꯥꯁꯦ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯏꯕꯅꯦ ꯑꯗꯨꯝ ꯀꯩꯀꯩ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯍꯪꯉꯛꯏꯕꯅꯦ ꯑꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯗꯍꯤ ꯊꯝꯕꯗꯣ ꯑꯗꯨꯒꯤꯗꯣ ꯆꯤꯅꯤ ꯍꯥꯞꯆꯤꯜꯂꯒ ꯅꯩꯔꯒ ꯑꯗꯨꯁꯨ ꯆꯥꯊꯣꯛꯑꯣ ꯑꯗꯩ ꯉꯔꯥꯡ ꯅꯨꯡꯗꯥꯡꯁꯦ ꯃꯄꯥꯅꯅꯦ ꯕ꯭ꯔꯦꯗꯁꯨ ꯂꯩꯔꯛꯏ ꯍꯥꯏꯌꯦꯕ ꯑꯗꯨꯒꯤ ꯕ꯭ꯔꯦꯗꯇꯨꯒ ꯇꯧꯔꯒ ꯆꯥꯔꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯅꯅꯥꯅ ꯃꯥꯅ ꯗꯍꯤꯁꯤꯒ ꯆꯤꯅꯤ ꯈꯔ ꯍꯥꯞꯄꯒ ꯅꯩꯕ ꯈꯣꯠꯄꯗꯣ ꯑꯗꯨꯏꯗꯣ ꯑꯗꯨꯝ ꯑꯩꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗꯤꯡ ꯇꯧꯅ ꯈꯔ ꯂꯧꯍꯧꯕꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯉꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯦ ꯅꯠꯇ꯭ꯔꯥ
ꯑꯗ ꯑꯩꯈꯣꯏꯅ ꯅꯥꯅ ꯗꯍꯤꯗꯣ ꯃꯆꯦꯒ ꯃꯥꯀꯒꯤ ꯇꯣꯉꯥꯟꯅ ꯈꯥꯏꯗꯣꯛꯑꯦ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯨꯅꯤꯁꯨꯅꯦ ꯃꯣꯏꯒꯤ ꯆꯣꯇꯤ ꯕꯅꯥꯏꯔꯒꯅꯦ ꯁ꯭ꯀꯨꯜ ꯆꯠꯄꯩ ꯃꯊꯧ ꯇꯥꯕꯗꯣ ꯑꯩ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯊꯪꯅꯕ ꯏꯆꯦ ꯑꯃꯈꯛꯀꯤ ꯃꯌꯨꯝꯗ ꯆꯠꯂꯒꯅꯦ ꯃꯁꯝꯁꯦ ꯕꯦꯅꯤ ꯂꯣꯜꯍꯜꯂꯦ ꯑꯗꯨꯁꯨ ꯃꯁꯝꯗꯣ ꯕꯦꯅꯤ ꯂꯣꯟꯕꯗꯣ ꯅꯍꯥꯟꯒꯩ ꯑꯩꯅ ꯂꯣꯟꯕꯤꯕ ꯃꯑꯣꯡꯗꯨꯒ ꯃꯥꯟꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯝꯃꯤꯕꯅꯦ ꯑꯗꯨꯅꯤꯗ ꯑꯗꯣ ꯑꯩꯈꯣꯏ ꯅꯅꯥꯅ ꯍꯦꯛꯇꯁꯨ ꯃꯆꯦꯒꯤ ꯗꯍꯤ ꯈꯥꯏꯗꯣꯛꯄꯗꯣ ꯑꯗꯨꯒꯩ ꯈꯔ ꯈꯛꯁꯨ ꯃꯥꯛ ꯇꯧꯅ ꯊꯛꯍꯧꯔꯦ ꯑꯗꯨ ꯃꯌꯥꯝꯅ ꯎꯔꯤꯗꯨꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯍꯧꯖꯤꯛ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝ ꯌꯧꯔꯛꯑꯦꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯕꯁꯦ ꯊꯝꯃꯒꯦ ꯍꯥꯏꯔꯛꯑꯦ ꯑꯩꯈꯣꯏ ꯗꯦꯀꯤꯅ ꯍꯥꯄꯛꯄ ꯆꯥꯛꯍꯧ ꯆꯦꯡꯗꯣ ꯁꯤꯗ ꯗꯤꯕꯥ ꯑꯃ ꯊꯥꯡꯀꯣꯛ ꯇꯧꯔꯦꯀꯣ ꯑꯗꯒꯤ ꯁꯤꯒꯩ ꯗꯤꯕꯥꯁꯤꯃꯒꯅ ꯗꯤꯕꯥ ꯑꯅꯤꯁꯤꯃ ꯑꯣꯏꯔꯦ ꯁꯤ ꯊꯥꯡꯀꯣꯛ ꯇꯧꯕꯁꯤꯅ ꯍꯧꯖꯤꯛ ꯁꯒꯣꯝ ꯈꯦꯔ ꯍꯧꯗꯣꯛꯑꯦꯕ ꯑꯗꯩ ꯁꯣꯝ ꯁꯥꯏꯗꯇꯩꯁꯤꯅ ꯉꯁꯤꯗꯤ ꯆꯤꯆꯦ ꯍꯣꯏꯗꯤ ꯀꯩꯁꯨꯝ ꯄꯣꯔꯛꯇꯔꯦ ꯑꯗꯣ ꯁꯣꯝ ꯁꯥꯏꯗꯇꯩꯁꯤꯅ ꯖꯦꯗꯦꯝ ꯑꯃꯨꯕꯤꯗꯣ ꯃꯀꯥ ꯑꯅꯤꯈꯛ ꯀꯛꯑꯒ ꯄꯣꯔꯛꯑꯦ ꯑꯗꯒꯤ ꯁꯤꯅ ꯇꯣꯅꯤꯡꯈꯣꯛꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯆꯤꯆꯦ ꯍꯣꯏꯗꯤ ꯀꯩꯁꯨꯝ ꯄꯣꯔꯛꯇꯦꯗꯤ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯆꯤꯆꯦ ꯍꯣꯏꯗꯒꯤ ꯁꯪꯒꯣꯝ ꯄꯣꯔꯛꯑꯦꯕ ꯑꯗꯨꯒꯤ ꯁꯪꯒꯣꯝꯗꯨꯅ ꯍꯧꯖꯤꯛ ꯁꯪꯒꯣꯝ ꯈꯦꯔ ꯍꯧꯔꯤꯅꯤ ꯁꯪꯒꯣꯝꯅꯦ ꯁꯦꯃꯈꯥꯏ ꯑꯃ ꯑꯣꯏꯌꯦꯕ ꯃꯣꯏꯗꯩ ꯄꯨꯔꯛꯏꯗꯣ ꯑꯗꯒꯤ ꯑꯩꯒꯤ ꯁꯪꯒꯣꯝ ꯂꯩꯖꯕ ꯑꯃꯨꯜ ꯇꯥꯖꯥ ꯂꯩꯕꯗꯨꯒ ꯑꯗꯒꯤ ꯇꯧꯔꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤ ꯑꯃꯈꯛ ꯑꯇꯣꯏꯕ ꯑꯃ ꯂꯩꯔꯛꯇ꯭ꯔꯦꯅꯦ ꯑꯗꯨꯒ ꯇꯧꯔꯒ ꯑꯦꯂꯥꯏꯆꯤꯒ ꯇꯧꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯌꯥꯝ ꯆꯝꯅ ꯁꯪꯒꯣꯝ ꯈꯦꯔꯁꯦ ꯍꯧꯔꯤꯅꯤ ꯍꯥꯎꯗꯤ ꯍꯥꯎꯗꯣꯏꯖꯥꯠꯅꯤ ꯌꯨꯝꯒꯤ ꯁꯪꯒꯣꯝꯅꯤꯅꯅꯦ ꯍꯥꯎꯗꯣꯏꯅꯤ